Irang asigi cheitheng hakthengnana phangduna class 12 ki exam thariba maheiroi singi damak leingak asina karigumba khara tounaba gi khannagani haina Chief Minister N Biren phongdokkhre wafam asi ngarang chothakiba Manipur Legislative Assembly ki session da Chief Minister N Biren the Manipur Appropriation number 2 Bill 2024 Bill number 3 of 2024 asi pass tounabagi damak move tawrakpada MLA Lokesorna thamlakpa observation gi paukhum oina mahakna phongdokhibane Haujik thokliba Irang asi loisinaba amasung Irang asigi cheitheng hakthengnana phangliba maheiroi singi karigumba khara tawbinaba MLA Lokesorna thamlakiba observation gi paukhum piraduna Chief Minister N Biren hai Irang asida maram oiraga class 12 ki exam thariba maheiroi singna thengnariba khudongchadaba sing asigi matangda kari tawba yagadagi haibadu khannagani adubu pangthokliba exam asigi subject khudingmak saru yaraga system amada chatkibade mathau tai haina mahakna phongdokhi Chief Minister N Biren makatana hai Haujik Central Force khaktana mathau tawriba asi mafam khara khaktani ayamba mafam singdi Manipur Police ke commando sing yauna State Force ke personnel singna control tawri Irang toina thokan ba hotspot sing khangtoktuna IRB battalion sing thajin bagal loinana post launa ba haure Battalion ki CO singsu Imphal da amata leiraroi adumakpu control tawgadaba area asi chawba maramna ahobadi leitaba nate Haujik State Force ki anoba bulletproof ki gari kunamasu launaba order pikhre Haujik thokliba Irang asigi waroshin puraknaba Hill Areas Committee maheiroi singi loop amade CSO sing thaduna peace initiative ki thaba paikhali Masida sunatana MLA sing thaduna MLA Masen hakthengnana unaduna wari sanaba leire Haujik tangdulai taba phibam ama puraknaba khonariba sida nagagi ichilinau singna achoba thodang lori haina Chief Minister N Biren makhatana phongdokhi Prajapunam taina apitam jin bisi koi state ki force ji yam kan nei koi bulletproof nongainina freely ekta yade sangninge na sangbe yade bulletproof gari kunama laukre hantak asoka tara amaga laure adu another 20 bulletproof amaga lani koi madugi order nung people loikre hari ba si dorkanda vulnerable area se yamna station to orkanda ngasagi nakal ani na khuthong dorkanda ni peace la karish se honorable member na habi chumi nakal ani na khuthong dra matung da peace la kadani angang sing parikha twe parikha thaba khotpa tawba se da ngasagi thoiba thogdoksina laik pa ba khotpa tai sada ba khotba tawba se ai khoi soidana khoi keno ma khana raga moi da relax holaga ka halaga subject to hayeng parikha than chatpagi system amsu leidana especially khoi soidana consider tawje on this